Houzik Laingaki School Amada Science ki Oza Oiduna Mahairoi Singbu Lamjing Lamtak Piriba Thoubal District ki Manung Chana Laiba Hairok Part 2 Mayai Laikai Ningthoujam Anjit Pathou Mangang na Eeba Wari Machagi Lairik Amaga Sairengi Lairik Amaga Punna Lairik ani Ngasi Hounabi Matung inna Phongkhre En Chaubi Memorial School gi Tara Suba Mapok Numit Palan Thoramga Mari Lainana Pangthokpa Lairik Phongbagi Thoramaduda DMU ki Professor si Oiriba Manipur Sahitya Parisat ki Secretary Dr. Ilangbam Priyobertana Athoiba Mithunglen Amadi Gyotis Acharya Nabyakaranam Thokchom Ibo Chaubana Thoram Mapu Oina Sarukyaki Ngasi Phongkhre Wari Machagi Lairik Aduna Lamfang Naruraba Lambida Haina Mingtholi Aduga Sairengi Lairik Aduna Aigi Manglan Haina Mingtholi Hairi Saknai Raba Eeba Teksam Rameswar Maitaina Wari Machagi Lairik Adugi Maramda Marik Chumna Wangangki Aduga Dalit Sahitya Academy New Delhi ki National Secretary Dr. Y. Mahendra Kumarna Sairengi Lairik Adugi Maramda Wangangki Thoram Aduga Mari Lainana Chief Guest ki Warol Piraduna Dr. Ilangbam Priyobertana Haikibada Lairik Eeba Haibasi Aina Uriba Kunai gi Masak Adubu Uthokbani Adubu Laingaki Employee Ama Oiba Haibasi Ningtamna Eebadi Ngamdabani Ngasi Anjit Mangangsu Mahakna Ige Khanba Kayasu Khara Ningtamna Eeba Ngamlamdauba Mande Adubu Ngasi Mahaki Lairik Asina Tungi Haugatlakliba Eeba Singda Yamna Chauna Kanaba Kharadi Soidanamaki Fanglagani Haibagi Thazaba Thamki Mahakna Makatana Haikibada School da Oza Oiriba Singdi Makoigi Sinfamdi Mi Sembani Aikoi Mioiba Amabu Semgatpada Kathokpaga Loinana Chauraba Thodang Lauriba Asi Oza Haiba Sinfamda Lairiba Kaya Asinani Ngasi Dr. Oiriba Engineer Oiriba Amadi Achauba Sinfam Pairiba Mayam Asi Ozana Semkiba Ngaktane Ngasi Oza Haiba Sinfamda Lairiba Kayana Sotharaba Angang Kayabu Semgatuna Afaba Mi Ama Oinaba Hotnabada Chauraba Thodang Lauduna Lakli Asiguma Thodang Kaya Laubagi Mathakta Tungda Haugatlagliba Mahairoi Kayada Achauba Pautak Piriba Lairik ani Anjitna Iduna Puthorakpada Apenba Poi Haiki Mahakna Hai School Amagi Yamna Fazaba Machat Asi Lai Thariba Malidu Mahakna Yamna Fazana Ising Chaiduna Semzarabasu Lai Aduna Mapung Fana Satkairak Matamdadi Lai Senazariba Mali Adubu Unaduna Fazaraba Lai Adubu Mayamna Unabagum Ngasi School gi Oza Kayana Semgachariba Angang Kayasu Afaba Mi Oiraba Matamda Miyamna Sona Hauribani Haiki Ngasi gi Thoramaduga Mari Lainana School Asigi Mamang Chahida Class 10 gi Examination da Mai Pakraba Mahairoi Kayadasu Manamathum Piduna Pukning Thaugatki Thoramaduda Hairok Zilla Parishad ki Member Moirangtem Rajmani Amadi Manipur Sahitya Parisat Thoubal District Masagi President Tongbram Babulan Amadi Atai Pradhan Members Kayasu Sarukyaki School da Oza Oiriba Amadi Masigi Damota Kapuklaba Singasidi Mi Sembani Ngasi Dr. Oiriba Engineer Oiriba Achoba Pambairiba Punumokase Ozana Semkibani Engineer na robot Putopayan Hawaii Palambadi Ngamde Ozana di Sitoraba Angangado Haidagi Nungsiba Magi Masadagi Hena Naksan na Loina Birherga Magi Shotoriba Jaga Atuda Karino Haidana Tir Harekanda Magi Bunsibu Amuk Lona Popiduna Mana Miss Hembagi Tagado Yobuname Lairik Eeba Haibasi Agricultural Thought Inborn Quality Pratibha Ani Mayamasi Punsalakanda Aino Uriba Manga Tariba Shamaski Masak Adu Utopani Idabani Ilodabanate Aina Valay Zong Gilabata Nang Malemda Kari Pudon Tamame Lairik Ama Iambra Haibana Simba Apoba Phongkhre Scholars Singna Tapiramba Hagi Oi Asumba Owa Phongkhre